Yairimbi adu laimai thakta famtharakuna walan amata ngangkhiri tumina laikhri wadu hairau matung Yairimbi adu karimata hairaktrabasida ibom saaduna hello Yairimbi mana kaubado kumak mandrabasida line yadaboy ningdana ibom saadu phone adu kakri ngaihaki matung Yairimbi phone adu da tapna yengduna phone adu khunkat hagol i Piga hong dabi gari so ado prep lakto aga yum solon silam laga gari ado thauragala i Yairimbi gi masado pakat pathakat pana sunga ngang khitri waga amatta gari gi speed ado su aroi bidani Yairimbi ne thaurak libasi somdana club ki secretary bom sado mamanaba club ki thabak tawminaba amaga ibem halga makoi ahumado police station da lakminari Police station yauratuna ASI ama lairami magi manakta sangaktuna ibom sana sir amukta sangsaraki ASI aduna kaino kari amuk tawri sangau kari kamdau saibano san mangki bairaba nganu mangki bairo sasat hairo ai thabak sa tawbalai ASI gi wanganga du tabada makhoya du kiruk yengduna kaino ni khannai ibom sa aduna sir Aikoi gisi marak thatlaga ASI aduna kaino ni sasat haiba yadro sar aikoi gisi angang ama thiba khangdabagi missing report ama tawge haina lakani police nupa aduna nupara ibom sana nupi masani ibem halado kappaga ibungo sar isu nupido sumna tangi sahi kun khakta ngai bani ibungo khoine isu adubu phangnaba amuk tangdi honabiyuba Police nupa aduna kaino ni hairisibo sen ki lakhibaga natru ibem halna nati karaidigi ibungo adugumba tawgadaba isu nati adudi warido fazana haira udana ahan waridi fazana haidi karamna kamaina case pandawribano ibungo ima haijaraki sagat pikhino ngarangsi isu nupi yaduga aiga sakhum masida sak thungminaramadagi aigi guli sabagi matam oiraktuna ai goli saba sangbani isu nupi ado sakum da sak thungduna lehawani adubu ngai haki matung kon thada bagi makola ma yamna kana tai haidana ai isu nupi ado kaudana sangbani adubu mata masida isu nupi ado leiram trabani ibem halado wa ngangbu fawba ngamdana kana kapkhala i police nupa ado yamna usitana asumna hairi samukta thamjaluni swaida kappaga khotpaga taningdeda kaino kapala ibro wari do fazana hairaga kaptana kayawdoino yamna haina dida wari libada dumaina kapadi kamayani noi amani aibadi ahal sigi kanano noi di wari asi khangro makhoi ani ado police gi usitabagi mong matawasida saudi sauningi adubu fazana fatharaga sauninglabasu ibom saduna khumai ai sama khoi gi lekai gi club ki secretary ni mahak asina club ki thabak tawminabani makha aina khangjaba khara haisaraki aikoi di ini asina kana laurakpadagi ni mahai langna raktuna sena basida aikoi su sangurabani ini na haibu wari asi tabada khungi khunja mayam asina thiba yaba thirabani phangmalaktabadagi sargi manakta laklibasini police nupa aduna sen khiba oiramni da noi su wakhal henjinna pangkhan khanjileda haidokpa laksini kaino kaisuna tabada aikoi thoyamna siliko kaisuna tabada thabak yamnaba matha sanaba thabak yam toroida kai kana dabada ngasi phawdi yengkho masi matungda lau adu kiesi pangi ngasi di panma ngamoi yarani lengbiro ibem halna kaino ni hairi sibo ibungo isu mangkre thibi haijabani aduda ibungo khoina hairi basinga sibo police aduna ahan wa yamna ngangnuda makha tanargumsi ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯐꯖꯅ ꯌꯥꯅꯁꯤ ꯀꯩꯗꯧꯗꯣꯏꯅꯣ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯅꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯃꯌꯨꯝ ꯄꯥꯅꯤꯡꯕꯒꯤ ꯆꯦꯟꯈ꯭ꯔꯒ ꯏꯅꯦ ꯍꯣꯏꯅ ꯑꯉꯥꯡꯅꯤ ꯈꯟꯖꯔꯁꯨ ꯏꯅꯦ ꯍꯣꯏꯒꯤ ꯆꯍꯤ ꯃꯇꯥꯡꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯗꯤ ꯃꯣꯏ ꯃꯁꯥꯅ ꯈꯟꯖꯔꯤꯕꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯄꯥꯈꯪ ꯐꯥꯔꯕꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇꯃꯛ ꯈꯜꯂꯝꯗꯣꯏꯅꯤ ꯃꯃꯥ ꯃꯄꯥ ꯏꯃꯨꯡ ꯃꯤꯅꯗꯤ ꯏꯆꯥꯗꯣ ꯏꯁꯨꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕ ꯑꯉꯥꯡ ꯅꯠꯆꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯊꯤꯖꯤꯜꯂꯨꯔꯒꯗꯤ ꯅꯨꯄꯥꯒ ꯆꯦꯟꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯒꯅꯤ ꯑꯁ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤꯕꯅꯤ
ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯤꯅꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯉꯁꯤ ꯐꯥꯎꯕꯗꯤ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯉꯁꯤꯗꯣ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯍꯌꯦꯡꯗꯣ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯈꯟꯅꯔꯁꯤ ꯑꯗꯨꯒ ꯑꯃꯅ ꯀꯦꯁ ꯊꯥꯡꯒꯠꯄ ꯍꯥꯏꯔꯕꯗꯤ ꯄꯩꯁꯥ ꯄꯨꯔꯛꯎ ꯑꯗꯨꯒ ꯄꯨꯔꯛꯑꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯄꯤꯔꯣ ASI ꯑꯗꯨ ꯃꯄꯥꯟꯂꯣꯝꯗ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯤ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯏꯕꯦꯝꯍꯜ ꯑꯗꯨ ꯃꯄꯤ ꯇꯞ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯑꯅꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ngasi phawdi mawng yemurasi hayengdo la asi wahi asi hairamlaga ibem haladasu hagotuna mathwai nungaita tapna mapalda thokri ibomsa makhoi ani adusu nungaitana mamit yengnai makhoi ani su ibemhalgi matung aduda tapna inaraktuna thorei upai laita haujikti makhoi ahumadu sauningboy nungaita boy wakal nungaitana mayumda halakli asomdana singlen thonglen nongthang makhoi ahum adu hiplamadagi singlen adu mikap thorei masa adu tarang ama isasachai ngaihakti khalli mafam asida kamaina lakhibano haibadu kaino da aikhoi ahumdi sitana kamaina lakhibano karam khandano singlen adu khangning singa i nungdangda thokhiba thaudok singado singlen mami lakthoraktuna nongthang thonglen nongthang thonglen tabro bai nongthang na skaino ngakta yelakhinu kidrogi ngakta tumkhigi thonglen su askai dro amukta leiru su taningdi nakhon gado singlena hokol haibani police na phaba lakhani haibani makhoi ani ado police palak pasida ha hairaga phuk hagonar i thonglena kaino kaidro laibo kai lekhragi singlena as matang isa sada kai ngausinarakanuko yengningde namising adu phajana singnaro watanasi singlendi haujikta masado pakalaklabani nupisi kamai tawdoino kanagi nupino haisibo ngai khoni ai khoi ahumna si lairam libasi kamdongna lakhibano as ngarang ai khoini Yaipisana adu mayumdagi pharobadudi makhoi ani adusu gyala i ngarang ni sadugi mayaina tawkhiba thabak singado lao kaidoduna haibado yemurasi makhoi ahum adu pulap Yaipisana adu kamaina laigi haidana tumina sangai Yaipisana di wakhal taadna lairam libado phibam aduda mawong maril amata taramdri makhoi ahum adu mapalda makhoina lairamba mafam aduda amuk sangai wa khana bahori as aina de haisabani ko yamna thakumsi haidana yamna thaksilabadi kok loina laikhatledana as ngai khoni nangi wadu nupisi kamai tawsigi kamaina tawba haibabu kaino pharurabanina kamaina phibam sida thadok khidoino ai khoi homgisu oikhrabani ai khoina phibam sida thadok phaibasi ai khoi khudong thiba tajagi tani aduna nong nini amadi thamgisi ai khoi gi apamadu ining tamna panghosi madugi matung mabu halaga mina su uroidaba sungkang khangloidaba mafam amada seksina phumlaga thamasi natrabadi ai khoi senarakaniko mafam asida police su lakpa ngamloi aduna aina hairiba wasi asina fagani makhoi ani adusu ngaiak to mina khallaga hoi yaini adwaina tawrasi asumna yanari makhoi ahum adu amuk hena fatabalau sinakri paisinglen nongthang nakhoi ani party tawnaba posai khara leiruso amasisu kaino khara pijaraga thamdrabadi lairiba phibam asiga jiban hankiba tari ani adu hoi hairi nongthangna sida miyamana sangdabu yaroiko ai lehoragi noisu prap laknaba honaroko koirakanu hoi haini gari adu thawdo aga satkhri nongthang adu makhoi ani adu satkraba matung Yaipisana gi manakta tapna sangai Yaipisana di haujik phauba gyan taramdri nongthang Yaipisana aduda munna yengduna tapna magi manakta famthai yamna tukasaba hainadaba phauba minok ama noksili Yaipisana da makhoi ani asi satkringai sida amukasu ikai khumnaba ado mangan bikri adumaku Yaipisana di karimata khangkhidri asiwa amagum adumak ta aduna laibaduda siraba zatla haidana nongthang ni mihul ado yengi
mihul adu fawdi hauzik fawu yaurami. Ngasai police station da satluba makoi ahum adu hauzikti mayum yaurukli. Hana yumda lehauba mi singaduna hangnara-i. Ibomsa, kai hainara-agi, kamdora-agi. Ibomsa na. Itayma, inesi mungda amukta pusinbiyo. Aduga sara kainumta pitakbiyo. Masasi yamna sonjili. Hoy, ine, imungda sangasilao. Imungda pulap sangminara-i. Ine, ay sa sabalawraki. Aduna sado, karimata sada bagi. Yamna sokli, nasa ngamde suhay. Ibiyama, ini saga takning deda, laururagano. Kaigino ini, ay isugi masakto udri fawbadi, karimata saning takning dreda. Ini, adumayna wakal sontarabadi, kamayna tawgadoino. Laikagi missing asinasu, asukwana sen songdana, Yaipisana si pangnab hotnaribasidi. Yaipisana ado, kaishu tawramoida, mayam sangdana, tekta kaidana fangnaba, hotnaribasidi. Laikagi isa isu mayamasina, hau tawduna hotnabiribasibu, aina karigi wakal wadoino, adubu isu ado, kadaida mataw kamdawnano, kamayna layramgani. Ay isugi khanbada, wadaba ngamdiyi. Ibimhalsu sutut kapi. Ngasaygi pulis aduna, hayrakpa wahay wata fazidaba mayamaduga, masu mangkibagi wakal asiga, pasinarakibada, ibimhalado makok adu puba ngamaktri. Ine, si, kapato usi, nasasi, yamna sokli, ay salawro kikiko, ngihak layramo ko ine, kapam gano. Nupiyado ibimhalgi salaw basangkri. Mapalom dasu ibom sana pulis adugi mong matawado, hayrakpa wahay khonda singado, laikay ki mi singda, amata wata si thadana, loyna maktamjari. Wa singado, hayriba singado tarabu matung, makoy singado, wa khanajari. Wa khanaba loyraba matung, ahal lamana. Maiba amasu tana hobana faroidrani, kanana khangani, laitina selamasu. Ngayaki matung, sa asabado puthoraktuna, ibimhalgi manakta lai. Ine, sa purakli, sa thaasi. Nupiyado, sa asaba payrambado, makutagi thadaraktuna, kana laurei. Mapalda layba miyamado, chanchinarei. Ure makoysu, ibimhalado, wakal mangduna asiba amagum, gyan mangdana, famung aduda taribado. Makoy miyamado sangduna, hospital adomda thunamak purai. Makoy adoy anakpada layba, hospital amada pusilai. Doctor singaduna thorakduna, ibimhalado warta pusinduna, gyan laknaba kanna hotnari. Mayamna kanna hotnabadagi, ibimhalado gyan lai. Oxygen haptuna hibalamlaga, doctor kadudagi thorai. Ibom sana, doctor, aigi kada oina sangbirao. Ibom sa doctor gi katamna sangai. Doctor na, yani, sangbirao. Funny doctor. Anaba sige kana oibirabano. Masano para. Nasade doctor, club ki secretary ni. Masagumbani. Yani, ayonda adomak haibirao. Ini sige ni haibada kanamata layminadrabani. Masano piyama dilay. Madi lam yam lap na mayumpan bani. Masano pisu paudi haikri. Masunupi amasu magi manakta layminabani. Masunupi dodi yauraktabra. Yaurakti, doctor. Ngarangdagi tiba khangdadana layrakpani. Inesi karimata sawa haibasu yadi. Masasisu ngamdana laybasu mali. Ngasisu police station da report awa sasabani. Adubu police singaduna inti nungayna nganglaktaba kayasina tiba masi thokibani. Oh, harisi tabada aduki matik nungaysadi. Ado ahal asigi masasi yamna soli. Ahal laynasu oiri. Aduga magi heart si function tawba kaya ngamdri. Awaba kayasu khanjin basiga masasi gyan manglubani. Ngayak sontharam labadi laibak thiba thoamasu yai. Ado yariba makai wari singdo magi mafumda hairagano. Tongana thambiro natrabadi mahak asi thuna punsi loikibasu sangwangna lay. Aduga masanupi aduna laklaba matamda ahal asi achauba private hospital amada punaba tawbiyo. Maduna magi hingnabagi matam asi khara sangdokpadi ngamgani khanjai. Yamna nungaijare doctor. Adudi amuk thoksarukigi. Hoi fari.
Ngaihaktang laibaga discharge taunaba ai inakta amuktaga sangbirau. Funny doctor. Ibom chadu thoraktuna maga lakminariba mioi singasida. Doctor na hairakpa wafam singadu haidana makhoidasu khanganjari. Ibim halgi imungda thoklibasi kanamatanasu nungainaramdi. Ibom cha lakminariba singaduga wari sanari. Aina ngaklibadi matau kamdaunano thokliba thawdu asibo. Khoi aduni ai khoi su ngaklibasi. Khujam haidokpa thokpada minaga faraga pukhraba zatani. Ngarangi hui ku khongdu nahan makai khongbaga su iman manadi. Hoine aisu kaidawrabano huranbaga sangba zatla khan mapal thokuna yengambani. Ibom chana amuk hairi. Hoi pumnamaksi tongana thamkhrasi. Ngasai police station na lairamba police na tawrak libado smawng matawdo yamna nungaitida. Prajana awana taraba wakatsaba matamasida makoina uliba mawng matawdo praja singasibu sitaba hanthana ubagi phiba madudi ai khoi meeting ama tawraga khana bana di fabani makoina karimada tawro oidaba oirabadi police station laibagi mathau oiri tanja sida nurse amana ibem halgi mi yaubibra ibom sana kari doctor na discharge tawbagi amukta sangbira o hairi hoi hoi yani ai sangjara agi somdana posai leiba satkibado posing ado leiraba matung mayum da sangdana mayumda sak hakkuno mamanaba singa pungadabani haina hairamaga gari thauduna lakminari Yairimbi ado gari thauduna laklibado mapam yoksilakadawri gulai ama haidorakpasida khangauduna gari ama speed yangna laambasida Yairimbi ado laithoknaba hotnabada gari ado control tawba ngamhaudi u asauba amada gari ado sujilli atopa gari ado su sorok mayai aduda phairaga khamduna lei